ꯁꯤꯁꯦ ꯀꯩꯅꯣꯒ ꯊꯣꯡꯗꯣꯏꯅꯤ ꯊꯨꯝꯖꯥꯕꯤ ꯉꯥꯔꯤꯒ ꯁꯤꯕꯨ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤꯕꯨ ꯃꯣꯔꯣꯛ ꯍꯥꯞꯈ꯭ꯔꯦ ꯑꯁ ꯊꯨꯝꯖꯥꯕꯤ ꯃꯅꯝꯁꯤꯒ ꯉꯥꯎꯏꯍꯦ ꯊꯣꯛꯂꯛꯄꯒ ꯑꯥꯏꯅꯦ ꯖꯦꯔꯨꯝꯒ ꯑꯂꯨꯒꯁꯦ ꯄꯨꯟꯅ ꯐꯨꯠꯂꯤꯅꯦꯕ ꯑꯗꯣ ꯖꯦꯔꯨꯝꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯑꯅꯤꯅ ꯑꯩ ꯌꯥꯎꯍꯜꯂꯤꯅꯦꯕ ꯈꯔ ꯌꯥꯝ ꯐꯨꯠꯂꯤꯅꯤ ꯍꯣꯔꯦꯟ ꯐꯠꯇꯕ ꯌꯥꯎꯔꯝꯃ ꯁꯨꯃꯥꯏꯅ ꯑꯂꯨꯁꯦ ꯑꯩꯅ ꯃꯀꯨ ꯈꯣꯛꯇꯣꯛꯅ ꯊꯝꯃꯦ ꯑꯩꯗꯤ ꯖꯦꯔꯨꯝ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦꯕ ꯀꯥꯕꯣꯛ ꯀꯥꯕꯣꯛꯇꯅ ꯖꯦꯔꯨꯝꯁꯤꯁꯨ ꯈꯤꯇꯪ ꯃꯀꯛ ꯃꯀꯛ ꯊꯥꯡꯅ ꯀꯛꯑꯦꯕ ꯑꯗꯩ ꯈꯤꯇꯪ ꯂꯣꯏ ꯆꯥꯏꯁꯜꯂꯒꯦ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯆꯥꯔꯦ ꯃꯤꯛꯁ ꯑꯣꯏꯔꯦ ꯈꯥꯡꯁꯨ ꯁꯥꯒꯠꯂꯦ ꯁꯤ ꯈꯥꯡꯁꯤꯅ ꯑꯃ ꯐꯦꯡꯕ ꯋꯥꯕꯅ ꯁꯤꯗꯣꯏ ꯇꯧꯏ मचू कई मरोई थी नसाई आलू हाफ्रेबनी हूँ जस्ट खतनी हापनी है टोमेटो की चांग हापने टोमेटो से मुल्ले आलू से हापन जाने चल जागनी थांगब हजाम जेरुम थोंबसीदी अवा फदिगोम चानब हेनबने अदो अवा फदिगोम से लिएबा अदुना फदिगोम से खरा हापचलबा इना ओनसन थम हावद मानबा यम मचुसीदी फजारे जेरुम थोंबा लोरे हुजी सेबोट मु थोंद्रोबनेबा हिजांग से इजामदी सेमद्रे केनाबा सनाय पापा से सेबोट चादेबा मा पामदे अदो मादी जेरुम थोंबा चागानी अइना सिसे केनोगा थोंदोनी थुमजाबी ngariga ngari su sembal lore sise ai thonta gini duna ama khatang tawrineba adagi sonta jenam sing tilhau se ngasa soiba sing do leire thongba hobala khang saga le Reno Sapo na din mama mam thong ini. Tu tengok pe je wata berhap na ba. So ni mam thong ini sana. Tu hau bin na ti. Tu hau bin na ti ba tengok sini je jong. Tu hau bin na ti mam thong ini mama. Mam thong ini ba mam. Hai mam lo la cha si. ngari se ngahak ani jak ahum lo ole bai ola sum thamine ba siga khatang mulle ado hoji ai sabji ka hatalani do jam hin jama di hapo पासे करना ई मनाक ले यानी ngai तवेबा मपाना पुथोखर मही से कंगले हजांग मही हापेबा मोरोक पे ई मोरोक संगोयना सुन हापे से सोगलेबा दो थुमति खरा अखोगी चांगदगी खतंग लिकट हापिने बरी से कनाबरो थुम जापिंगाई जो तुम थुम जाविदना अदुने आई थंतगी जनी नाली गलिनी बिजांग से इन कोंग्रेंग नेबा तो जिंगसी मनुंग कमाई लाप कोंग्रेंग से मोय फुट लगने लौथोगा पिरकपनेबा अदो अइना हुजिक फजना चामथोक्तोनी मनुंगी अमोटपा करी करांग लौथोक्तोइनेबा कोंग्रेंग थोंदोसे अइ ngasi फर्स्ट टाइम नेबा अम्बौ तौजद्री अइना पिंगैदा हाना क्लास कयानो क्लास 7 8 लेबा मतमदो अदुगा चाजागिएबा ngौरगा दुसो अखोय पुखरेदगी फारगा चाखरिनेबा अदो
ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯕꯗꯅꯤ ꯇꯧꯕ ꯍꯩꯇꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯒꯦ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯉꯧꯔꯒ ꯌꯦꯡꯒꯦꯕ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯁꯨ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤꯕꯨ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦꯀꯣ ꯀꯃꯥꯏꯅ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯂꯧꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯝꯃꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯑꯕ ꯖꯨꯝꯗ ꯑꯗꯣ ꯅꯝꯃꯅ ꯍꯥꯏꯔꯛꯏꯕ ꯑꯁꯤꯁꯦ ꯃꯅꯨꯡꯗ ꯑꯀꯦꯡꯕ ꯐꯠꯇꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯏꯁꯤꯗ ꯀꯠꯊꯠꯂꯒ ꯑꯗꯨꯗꯒꯤ ꯐꯖꯅ ꯊꯨꯝ ꯍꯥꯞꯄꯒ ꯅꯣꯏꯔ ꯆꯥꯃꯣ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯑꯝꯐꯥꯎꯗꯤ ꯇꯧꯖꯗ꯭ꯔꯤ ꯑꯗꯣ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤ ꯆꯥꯕꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯥꯎꯇ꯭ꯔꯕ ꯍꯌꯦꯡꯉꯩ ꯆꯥꯔꯣꯏꯍꯦ ꯁꯦꯝꯕꯁꯨ ꯋꯥꯕ ꯍꯥꯎꯁꯨ ꯍꯥꯎꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯒꯤ ꯆꯥꯗꯣꯏꯅꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯂꯣꯏꯅ ꯁꯤꯁꯦ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯄꯒ ꯅꯣꯏꯔ ꯆꯥꯝꯗꯣꯏꯅꯤ 10ꯔꯛ ꯆꯥꯝꯃꯨꯕꯨ ꯍꯥꯏꯔꯛꯏ ꯅꯝꯃꯅ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯣ ꯅꯣꯏꯔꯒꯦ ꯏꯃꯥ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝ ꯆꯥꯝꯗ ꯌꯥꯔꯣꯏꯍꯦ ꯐꯖꯅ ꯑꯩ ꯑꯗꯣ ꯁꯤ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯐꯖꯅ ꯆꯥꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯁꯨꯝꯕ ꯆꯥꯝꯕꯅꯤꯅ ꯄꯣꯠꯁꯤꯗꯤ ꯂꯤꯛꯁꯜꯂꯦꯕ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯈꯔ ꯆꯅꯝꯒ ꯁꯤꯡꯒꯅꯤ ꯁꯤꯅ ꯁꯨꯔꯒ ꯊꯝꯃꯦ ꯍꯥꯏꯅ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯑꯩ ꯑꯇꯦꯛꯄ ꯃꯣꯔꯣꯛꯅꯦꯕ ꯁꯤꯁꯦ ꯈꯔ ꯀꯛꯑꯦ ꯀꯛꯑꯒ ꯀꯨꯞꯅ ꯈꯔ ꯁꯣꯏꯗꯠꯂꯦꯕ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯃꯌꯥꯝ ꯐꯪꯅꯔꯗꯤ ꯁꯥꯅꯤ ꯍꯥꯏꯅ ꯁꯤ ꯍꯥꯞꯆꯤꯟꯒꯦ ꯇꯧꯔꯤꯅꯤ ꯃꯣꯔꯣꯛ ꯍꯥꯞꯈꯔꯦ ꯃꯣꯔꯣꯛ ꯉꯥꯡꯕ ꯃꯀꯨꯞꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯄꯒꯦꯕ ꯄꯣꯠꯁꯦ ꯃꯨꯟꯕ ꯃꯥꯜꯂꯦ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯃꯅꯤ ꯍꯣꯔꯦꯟ ꯆꯥꯔ ꯈꯪꯍꯜꯂꯛꯀꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯨꯝ ꯈꯨꯝꯆꯜꯂꯒꯦ ꯌꯦꯔꯨꯝꯗꯩ ꯍꯥꯟꯅ ꯍꯧꯔꯒꯦ ꯁꯤꯅ ꯀꯣꯡꯒ꯭ꯔꯦꯡ ꯉꯧꯕꯗꯣ ꯁꯅꯥꯏ ꯄꯄꯥ ꯄꯤꯖꯈ꯭ꯔꯦ ꯃꯥꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦꯕ ꯑꯩ ꯑꯃꯨꯛ ꯆꯥꯔꯒ ꯌꯦꯡꯉꯒꯦ ꯁꯤꯅ ꯊꯕꯤ ꯇꯣꯃꯦꯇꯣ ꯀꯩꯀꯥ ꯁꯂꯥꯗ ꯂꯩꯔꯦ ꯁꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯌꯦꯔꯨꯝꯗ ꯂꯧꯈꯠꯂꯒ ꯊꯝꯃꯦꯕ ꯑꯩꯅ ꯑꯁꯤꯁꯤꯅ ꯊꯨꯝꯖꯥꯄꯤ ꯉꯥꯔꯤꯒ ꯁꯦꯕꯣꯠꯀ ꯊꯣꯡꯕꯗꯣ ꯍꯥꯎꯔꯅꯤꯍꯦ ꯉꯁꯤꯒꯤ ꯍꯩꯖꯥꯡ ꯑꯅꯤꯃꯛ ꯑꯩꯅ ꯑꯄꯥꯝꯕ ꯍꯩꯖꯥꯡꯅꯦꯕ ꯌꯦꯔꯨꯝ ꯊꯣꯡꯕꯁꯨ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯗꯒꯤ ꯁꯦꯕꯣꯠ ꯊꯣꯡꯕꯁꯤꯁꯨ ꯄꯥꯝꯃꯦꯕ ꯁꯦꯕꯣꯠꯁꯤꯁꯨ ꯑꯩꯅ ꯊꯨꯝꯖꯥꯄꯤ ꯉꯥꯔꯤꯒ ꯊꯣꯡꯉꯤꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠꯅꯤ ꯀꯣꯡꯒ꯭ꯔꯦꯡꯁꯤꯕꯨ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩ ꯆꯥꯛ ꯉꯁꯤꯁꯤꯁꯨ ꯃꯨꯛꯕꯥꯡꯅꯦꯅ ꯌꯥꯝ ꯂꯧꯊꯣꯔꯛꯏꯅꯦꯕ ꯑꯩ ꯃꯨꯛꯕꯥꯡ ꯆꯥꯃꯟꯅ ꯃꯁꯥ ꯅꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯏꯌꯦ ꯈꯨꯍꯥꯎ ꯑꯃꯕꯣ ꯊꯥꯖꯔꯨꯗꯕ ꯍꯩꯖꯥꯡ ꯈꯔ ꯃꯆꯥꯁꯤꯡ ꯃꯐꯝꯗ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯃꯍꯤ ꯌꯥꯝ ꯆꯣꯡ ꯆꯣꯡ ꯇꯧꯕ ꯆꯥꯅꯤꯡꯗꯦꯕ ꯈꯤꯇꯪ ꯁꯨꯃꯥꯏꯅ आलू खतंग तोखाइरगा खतंग ग्रेवी लेबसे सिना चानिंगेबा वाह जन्म थोंबसे चनम चादबा मिदि चादरेको चनम चाबा मिसिंसुने चनम चाबदा बिदम तंग थोंगा जेम कमाय हावे जम हावे को मेरे pretty hard salad है अने सोयबे लोयरगा उमोरok मचे मचे हापीबा पितु पितु अदगी असंग मोरok तो खतंग हापीबा साइदुना उमोरok की टेस्ट तो लाए असथा खतंग हापी अदुना मन मुसिबे हेंगटलेबा
공간에서 꾸이래 얘는 잘 들었어요. Ako yung pasa ng kukain na siya. Gusto nga lang ako yung pasa ng kukain. 그럼 몇 짜기는 홍게다. chutney suhawi, si suhawi. Hawi ba sana? Simon cha siya nga. Squid he cha da ba. Ku sanai ba pai cha pam de ba jinga se bo che. Ma na se bo che pam da bi na i than ta ki thong do kan ba. Ku hao no ba. Mà chỉ thua cái thua ở bên này thì thân tôi sẽ ra cái thun chặt pin mà làm gì cơ ngào gì hả ngà đi anh mà chết ổi này tuổi này à chú hảo ấy 저 폰 보딩이 맞지 저거세 시수하위 ngari mà học tung ngari hết ngari mà chết 국물 자오래 샤브도 국물 자오시지 바지 이제 통관이 저랑 자운데 bây giờ chúng mình mà làm gì chưa sạch thì nó hao 이제 음식은 죽고 이래 짜다 아기 코멘tar cái nằm mà mana hay ba giờ không không sao rồi
มันตัวที่จัดเท่าไหร่เนี่ยนางงาชิทุ่งอ่ะกองแรงเสียอีมาทางเดียวที่ภาษาหน้าข้างนึงงาชิที่ first trial โอ้ยแบบนี้นะหังมาตัวเนี่ยพยายามยังไม่เสียชักเลยเลี้ยงลำดับขั้นเป็นช้าเลยมาเทลพอไปซื้อเนี่ยไอ้จักรสักนิดเดียวแล้วตอนนี้ชวนจักรจับมันเดียวไอ้จักรลิบไปใจแบบmasih di pun hawa tengah ya itu juga gini aku eksperimen tuh betul ini pak the next video next nanti so video ama ni matung dah pak aduh gini eksperimen tu apa ke jadi hari lagi pak jam hari berpun nanti pak so eksperimen tuh betul pak Hawa betul. Salah. Lupa apa? Salah. Lupa apa dah? Ayo mah. Tolong pakai AA ini. Kongren tuh video. Kongren jauh saya kongren. Nggak. chắc rồi nè lồi bữa đi lồi đấy tôi sẽ tụm chặt thôi cái tàu này nó ba sẽ không có chặt chắn mà tôi mua là mình phải giờ nè không cây cây ngang như nào nè cây ngang như nào buồn rồi sẽ năng như buồn rồi sang rồi nó chẳng đâu đâu mà năng buồn rồi chẳng sao rồi 아짜로. 아짜로. 자, 우리 안 돼. 시샤오. 시샤. 이신 탈게 알지? 이신 이마 탈게 알지? 나 이신 이제 친구가 탈 뻔했대. Isingnya tahu apa ngai tu bermayan. Lepas tu awal lah pernah jadi video apa cara lah. Siapa sih luar ya? Ngasih video saya share kalau selesai kan. Kongren last tu na. Matang blog temu nara sih kok. Bye bye.